ꯑꯩꯅ ꯄꯤꯒꯦ ꯄꯤꯔꯤꯕ ꯊꯃꯣꯏꯅꯤ ꯅꯪꯒꯤ ꯅꯐꯝꯗ ꯍꯤꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯑꯩꯅ ꯄꯤꯒꯦ ꯄꯤꯔꯤꯕ ꯊꯃꯣꯏꯅꯤ ꯅꯪꯒꯤ ꯅꯐꯝꯗ ꯍꯤꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯣꯡꯕ ꯅꯥꯏꯕ ꯃꯆꯨ ꯅꯠꯇꯦ ꯃꯆꯨ ꯅꯠꯇꯦ ꯅꯨꯡꯁꯤꯕꯅ ꯌꯣꯛꯂꯕ ꯅꯨꯡꯁꯤꯕꯅꯤ ꯑꯩꯒꯤ ꯃꯆꯨ ꯇꯔꯦꯠꯀꯤ ꯆꯨꯝꯊꯥꯡꯅꯤ ꯆꯞ ꯃꯥꯟꯅꯔꯦ ꯅꯪ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯦꯠꯅꯕ ꯂꯩꯇꯔꯦ ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯈꯣꯏꯗꯥꯔꯦ ꯅꯤꯡꯊꯤꯔꯦ ꯐꯖꯔꯦ ꯅꯪꯁꯦ ꯋꯥꯈꯜꯁꯨ ꯊꯝꯃꯣꯏꯁꯨ ꯇꯤꯟꯅꯔꯦ 이반이 잉따빠 먼저 찡링바 찡렁 타모이 맘만 강바 분실린 짠 파자바 잉따빠 먼저 찡링바 찡렁 타모이 맘만 강바 분실린 짠 파자바 거이다리 생각비요 이까이까이나 농실이 세다바 푸방한다나 락샤농 이닝타 아이기 타모이다 락샤농 농조타 아이기 이fon다 락샤농 이닝타 아이기 타모이다 락샤농 농조타 아이기 이fon다 샷한개 농시 오빠는 뜨기 톡한개 농시 징나바 ꯂꯩꯇꯔꯦ ꯊꯃꯣꯏꯗ ꯊꯥꯖꯕ ꯑꯣꯏꯈꯔꯦ ꯂꯩꯐꯝꯗ ꯑꯀꯤꯕ ꯂꯩꯇꯔꯦ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯃꯥꯡꯈꯔꯦ ꯅꯐꯝꯗ 징나바 레이터리 탐모이도 타자바 와이카리 나fam다 아끼바 레이터리 탐모이다 징나바 망카리 나fam다 ꯐꯖꯕ ꯅꯤꯡꯊꯤꯕ ꯀꯌꯥꯅ ꯌꯣꯛꯂꯕ ꯅꯪꯒꯤ ꯊꯃꯣꯏꯅꯤ ꯑꯣꯏꯔꯒꯦ ꯂꯦꯞꯂꯒꯦ ꯃꯄꯨ ꯑꯣꯏꯅ ꯄꯨꯟꯁꯤꯁꯤꯃꯒꯤ ꯆꯞ ꯃꯥꯟꯅꯔꯦ ꯅꯪ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯦꯠꯅꯕ ꯂꯩꯇꯔꯦ ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯈꯣꯏꯗꯥꯔꯦ ꯅꯤꯡꯊꯤꯔꯦ ꯐꯖꯔꯦ ꯅꯪꯁꯦ ꯋꯥꯈꯜꯁꯨ ꯊꯃꯣꯏꯁꯨ ꯇꯤꯟꯅꯔꯦ 이반이 ꯐꯖꯕꯅ ꯅꯨꯡꯁꯤꯕꯅ ꯂꯩꯇꯦꯡꯂꯦ ꯑꯄꯥꯝꯕꯁꯨ ꯅꯨꯡꯁꯤꯕꯅ ꯀꯨꯞꯁꯤꯟꯈ꯭ꯔꯦ ꯐꯖꯕꯅ ꯅꯨꯡꯁꯤꯕꯅ ꯂꯩꯇꯦꯡꯂꯦ ꯑꯄꯥꯝꯕꯁꯨ ꯅꯨꯡꯁꯤꯕꯅ ꯀꯨꯞꯁꯤꯟꯈ꯭ꯔꯦ 타모이는 닝바 통자바 와칼라 칸바 방자바 파자바이 파자바 나타니 농시바이 농시바 나타니 ꯑꯩꯅ ꯄꯤꯒꯦ ꯄꯤꯔꯤꯕ ꯊꯃꯣꯏꯅꯤ ꯅꯪꯒꯤ ꯅꯐꯝꯗ ꯍꯤꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯣꯡꯕ ꯅꯥꯏꯕ ꯃꯆꯨ ꯅꯠꯇꯦ ꯃꯆꯨ ꯅꯠꯇꯦ 잉따빠 먼저 찡링바 찡렁 타모이 맘만 강바 분실린 짠 파자바 거이다리 생각비요 이까이까이나 농실이 세다바 푸방한다나 락샤농 이닝타 아이기 타모이다 락샤농 농조타